Hantakta Kukina Fazilur Matung Tadurakiba Naga nupi hostess singe manungda ahum Jenims the laikatnakhre Lairibagi Matakta Taruk Amasu Hosik Masangam the Dana Pukalakle Hade Maduki Manunga Sahi and Gang Amasu Yauri Dr. Singna Kumna Yanksele Hade Maike Kiadage Kari Pijarakuna Hangnarakre Jozang Teki Lomi sing the Nomai Kapsilambagi Mayok the Lambi Thingba houkhre Ngaranumijung Bumatung Pung Baro Kare Helak Pada None District Manung Sanba Imphal Kaupum Lambi Saruk Talaiba Jozang Tek the Kuki Kunja Singna Labuk the Tabak Suring the Kulai Pibe Singna Nomai Kapsinduna Mio Amasohan Kibaduki Mayok Tangasi Ayuktagi Jozang Tek the Kuki Singna Lambi Tingbaki Kongjang Sang Sin Kre Naga Military Singna Singna Nomai Kapsilamatagi Kuladumak the Laiba Nohazang Haukib Apok Palai Kidraba Keltang Haukib Khud amasung thabaki sarukta pandunu sokibane thododu laimata area ship association KSO laimata block KK longpi laimata block laimta area youth sporting association amasung Kuki women union laimata ki maikai degi thodo adubo akanamo ongda condemn tawraduna attack adu singkaw da laiba NSN IM gi kangbuna chathakibane mari lainaba authority singi maikai degi masak khangdok tuna matik saba cherak pigadabane amasung Kulladugi lomi sing amasung civilian sing asoyangam thohandanaba matik saba khongthang lokhatgadabane haba demanda ngasayo angan badagi jozang tek area da lambi thingbagi khongjang adu sangsin khibane haire lambi thingkibasina maram oraga imphal khopum lambi gi saruk sing da yamlaba gari sing lambi da panduna leire haire NIA na arambai tengol ni singnaba mari detain tawkhre haire NIA na ngasi arambai tengol gi volunteer ni singnaba mioi mari detain tawkhre haina press na phangba paw gi source amana haire paws na makhata na haire bana NIA na detain tawkiba sing adudi Imphal West district ki Sanjanba Maya lekai dagi Hauroksam Manauksa sahi kontra Bisnupur district ki Nambol oina mamang lekai dagi Mutum Nauba sahi kontra taruk Imphal East ki Tangkham awang lekai dagi Kangabam Somananda sahi Nipumathoy amasung Laimakhong Prem Nagar dagi Ningthau Jambo Boysing Allies Khonang Thaba sahi kontra tadet kawi NIA na makhoi mari kari marang gidamak detain tawkibano haibagi matangda hujuk phawa chapchana khangba ngamdre loina na mari lenaba authority singi maikai dagi so hujuk phawagi oina official statement amata thokpa laitre haire Kamjong district ki Molbailuk maya da Taramathoi suba Assam Rifles amasung Kuki militant singa khuthonakhre haire Ngasayo ngan ba pung nipan makhairom taba matamda Kamjong district ki manung sanba Indo-Myanmar border ki sarukta laiba Molbailuk khulmaya da Taramathoi suba Assam Rifles amasung Kuki militant singi marakta khuthonakhre thodo da Kuki militant singi maikai da aswapan yaromba yai haina thajanare thodo ga mari lainana Eastern Kuki Chief Association na thadorokpa cherol amana hairibana ngasayo angan bada Kamjong district ta lairiba Kuki khul singak senaba Kuki village volunteer singna patrolling chalingai da Taramathoi suba Assam Rifles na Molbailuk khulmaya da attack tawrakibagi thawong adu akanamo ongda condemn tawe security force na thangai siangba miyam da landariba singi mathakta action lokhatpagi mahutta khudongthiba mayok nariba Kuki civilian singak senaba honariba Kuki volunteer singda oina target tawre thawong ase akanamo ongda yaning de Kuki miyam ngak senabagi damakta mission ama oina volunteer sing semkhibane Kamjong district ki Kuki civilian singda namphu da jaba thakwa phanghandreba amasung lancha village mai thakibagi thawdo adu da security force na kari karamba thawrang sing lokhatkibage naga sing na Kuki khul singa samnariba supply line sing thingjinduna life saving medicine yauna chana thanaba polam sing laibada thingba thamleba amasung matam sama sel thungge oina chaitheng piduna lakleba sida security na kari tawribage haina pendaba phongdok toduna thodok sing asige matang da security force amasung state government na ngasi phawbo tumina laisile haide MLA houkhre kibgena lusingba Kuki gi mioi kharana Imphal da CM unakhre Kuki lusingba kharana CM ga unakhibadu singnaningai oi haina thadau inpina phongdorakhre MLA houkhre kibgena lusingba Kuki gi mihut kangbo amana Imphal da laktuna Chief Minister gi Babupara da laiba Banglo da CM Yumnam Khemchan ga unaduna wari sanakhre Thajabi aba maphamdagi phangba pawna hai MLA houkhre kibgen Kuki NP Manipur Kuki Students Organization na chingbugi mihut singaduna nungthil pobopta kangpokpi romdagi sekmai phawduna Imphal da lakhi amasung sumdring chumna CM gi Banglo da thomjilake Kuki lusingba singadu thasigi tara-tareta Chief Minister ga unakhibane makhoina Chief Minister ga unabadu da kangpokpi district ta hauji miyamna thengnariba tangai phadaba polam phanglaktaba sigi matangda langana miyeng sangbina ba taksilamba natana political gi oiba karigumba wafam amata phongdoklong khide
ꯃꯈꯣꯏꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯌꯥꯝꯅ ꯀꯟꯅ ꯍꯥꯏꯔꯝꯕꯁꯤ ꯍꯥꯟꯅ ꯏꯝꯐꯥꯜ ꯔꯣꯝꯗꯒꯤ ꯑꯃꯁꯨꯡ ꯁꯦꯅꯥꯄꯇꯤ ꯔꯣꯝꯗꯒꯤ ꯇꯉꯥꯏꯐꯗꯕ ꯄꯣꯠꯂꯝꯁꯤꯡ ꯄꯨꯁꯤꯜꯂꯛꯂꯝꯃꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯅꯥꯀꯜ ꯑꯅꯤ ꯑꯁꯤꯗꯒꯤ ꯄꯣꯠ ꯑꯃ ꯐꯥꯎꯕ ꯄꯨꯁꯤꯜꯂꯛꯈꯤꯗ꯭ꯔꯦ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯄꯦꯇ꯭ꯔꯣꯜ ꯗꯤꯖꯜ ꯑꯃꯁꯨꯡ ꯆꯥꯛꯊꯣꯡ ꯒ꯭ꯌꯥꯁ ꯐꯪꯕ ꯉꯝꯗꯕꯒꯤ ꯑꯆꯧꯕ ꯄꯣꯠꯂꯨꯝ ꯑꯃ ꯑꯣꯏꯔꯦ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯅꯦꯁꯅꯦꯜ ꯐꯨꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯆꯦꯡ ꯐꯥꯎꯕ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯣꯏꯅ ꯐꯪꯂꯛꯇꯕ ꯀꯨꯏꯔꯦ ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝ ꯑꯁꯤ ꯌꯦꯡꯂꯒ MLA ꯑꯃ ꯑꯣꯏꯅ ꯃꯤꯌꯥꯝꯒꯤ ꯇꯉꯥꯏꯐꯗꯕ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤ ꯐꯪꯍꯟꯅꯅꯕ ꯇꯛꯅꯕ ꯂꯥꯛꯈꯤꯕꯅꯦ ꯍꯧꯖꯤꯛꯇꯤ ꯀꯥꯡꯄꯣꯛꯄꯤ ꯑꯦꯔꯤꯌꯥꯗꯁꯨ ꯂꯝꯕꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟꯗ ꯊꯝꯂꯝꯕ ꯑꯊꯤꯡꯕ ꯂꯩꯇ꯭ꯔꯦ ꯍꯥꯏꯅꯁꯨ ꯃꯈꯣꯏꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯂꯝꯃꯤ ꯍꯥꯏꯔꯤ ꯃꯔꯥꯁꯤꯗ ꯊꯥꯗꯧ ꯏꯟꯄꯤ ꯃꯅꯤꯄꯨꯔꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏ ꯂꯩꯕꯥꯛꯀꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗ MLA ꯑꯃꯅ ꯂꯨꯆꯤꯡꯕ ꯀꯨꯀꯤꯒꯤ ꯃꯤꯍꯨꯠ ꯀꯥꯡꯕꯨꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒ ꯎꯅꯈꯤꯕꯒꯤ ꯃꯇꯥꯡꯗ ꯋꯥꯍꯪ ꯀꯌꯥ ꯍꯪꯅꯤꯡꯉꯥꯏ ꯑꯣꯏ ꯃꯇꯝ ꯁꯥꯡꯅ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯇꯥꯗꯨꯅ ꯂꯥꯛꯄꯒ ꯂꯣꯏꯅꯅ ꯏꯝꯐꯥꯜꯕꯨ ꯑꯁꯤꯕꯒꯤ ꯇꯝꯄꯥꯛꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤꯕ ꯀꯨꯀꯤꯁꯤꯡꯅ ꯀꯔꯤ ꯃꯔꯝꯒꯤ ꯏꯝꯐꯥꯜ ꯇꯝꯄꯥꯛꯇ ꯂꯥꯛꯂꯒ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒ ꯂꯣꯟꯅ ꯋꯥꯔꯤ ꯁꯥꯅꯈꯤꯕꯅꯣ ꯍꯥꯏꯕꯗꯨ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏ ꯁꯁꯄꯦꯟꯁꯟ ꯑꯣꯐ ꯑꯣꯄꯔꯦꯁꯟꯁꯨ ꯑꯦꯒ꯭ꯔꯤꯃꯦꯟ ꯈꯨꯌꯦꯛ ꯄꯤꯅꯗꯨꯅ ꯂꯩꯔꯤꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟ ꯒ꯭ꯔꯨꯞꯁꯤꯡꯒꯤ ꯊꯧꯁꯤꯜ ꯃꯇꯨꯡꯏꯟꯅ ꯆꯠꯊꯔꯛꯂꯤꯕ ꯊꯧꯔꯥꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯂꯩꯉꯥꯛꯅ ꯃꯤꯌꯥꯝꯗ ꯑꯆꯨꯝꯕ ꯑꯃ ꯈꯪꯍꯟꯐꯝ ꯊꯣꯛꯏ ꯀꯨꯀꯤꯁꯤꯡꯅ ꯂꯩꯃꯤꯟꯅꯔꯤꯕ ꯐꯨꯔꯨꯞꯁꯤꯡꯒꯤ ꯃꯊꯛꯇ ꯏꯇꯠ ꯇꯠꯇꯅ ꯀꯥꯏꯍꯧꯕꯒꯤ ꯊꯧꯑꯣꯡ ꯆꯠꯊꯗꯨꯅ ꯂꯥꯛꯂꯦ ꯍꯥꯏꯅ ꯄꯜꯂꯗꯨꯅ ꯊꯥꯗꯧ ꯏꯟꯄꯤꯒꯤ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯧꯖꯤꯛ ꯀꯨꯀꯤꯁꯤꯡꯅ ꯇꯝꯄꯥꯛ ꯂꯝꯗꯝꯗ ꯃꯩꯇꯩ ꯐꯨꯔꯨꯞꯀꯤ ꯃꯤꯑꯣꯏꯁꯤꯡꯗ ꯃꯨꯛꯅꯕꯒꯤ ꯐꯤꯚꯝ ꯑꯃꯗ ꯂꯩꯔꯤ ꯆꯤꯡꯒꯤ ꯂꯝꯗꯝꯗ ꯅꯥꯒꯥ ꯐꯨꯔꯨꯞꯀꯤ ꯃꯤꯑꯣꯏꯁꯤꯡꯒ ꯍꯥꯠꯅ ꯁꯨꯅꯕꯒꯤ ꯊꯧꯗꯣꯛ ꯊꯣꯛꯂꯤ ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯀꯨꯀꯤꯁꯤꯡꯅ ꯃꯁꯥ ꯀꯟꯖꯅꯕꯒꯤꯗꯃꯛ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯑꯣꯏꯕ ꯊꯧꯑꯣꯡ ꯑꯃ ꯂꯧꯈꯠꯂꯛꯄꯒꯤ ꯈꯨꯗꯝꯅꯤ ꯍꯥꯏꯅ ꯂꯧꯐꯝ ꯊꯣꯛꯏ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯀꯨꯀꯤꯁꯤꯡꯒꯤ ꯄꯨꯛꯅꯤꯡ ꯄꯦꯜꯍꯟꯅꯕ ꯊꯧꯔꯥꯡ ꯂꯧꯈꯠꯂꯛꯄꯅ ꯃꯅꯤꯄꯨꯔꯗ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯄꯨꯟꯁꯤ ꯃꯥꯡꯈꯤꯕꯒ ꯂꯣꯏꯅꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯏꯪ ꯇꯞꯄ ꯐꯤꯚꯝ ꯀꯥꯏꯍꯜꯂꯦ ꯍꯥꯏꯅ ꯄꯜꯂꯗꯨꯅ ꯊꯥꯗꯧ ꯏꯟꯄꯤ ꯃꯅꯤꯄꯨꯔꯒꯤ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏ ꯍꯟꯗꯛꯇ ꯅꯧꯅ ꯁ꯭ꯇꯦꯠ ꯂꯩꯉꯥꯛ ꯁꯦꯝꯈꯤꯕꯒꯤ ꯊꯧꯑꯣꯡ ꯑꯗꯨ ꯀꯥꯡꯂꯨꯞ ꯅꯥꯏꯕꯒꯤ ꯊꯧꯁꯤꯜ ꯑꯃꯒꯤ ꯃꯈꯥꯗ ꯆꯠꯊꯔꯛꯄꯅꯤ ꯍꯥꯏꯅ ꯃꯤꯑꯣꯏ ꯀꯌꯥꯅ ꯂꯧꯅꯔꯤ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯊꯣꯛꯈ꯭ꯔꯕ MLA ꯀꯥꯡꯄꯣꯛꯄꯤ ꯃꯥꯏꯀꯩꯗꯒꯤ MLA ꯑꯃꯠꯇꯅ ꯉꯁꯤ ꯐꯥꯎꯕ ꯏꯝꯐꯥꯜꯗ ꯈꯣꯡꯗꯥꯔꯛꯄ ꯂꯩꯈꯤꯗ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯍꯟꯗꯛꯀꯤ MLA ꯍꯧꯈ꯭ꯔꯦ ꯀꯤꯞꯒꯦꯟꯒꯤ ꯈꯣꯡꯆꯠ ꯑꯗꯨ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯑꯣꯏꯅ ꯂꯧꯅꯔꯤ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤ ꯀꯔꯝꯕ ꯑꯔꯣꯟꯕ ꯋꯥꯔꯤ ꯁꯥꯅꯈꯤꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯈꯪꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯔꯤ ꯇꯝꯊꯤꯕ ꯃꯤꯍꯥꯠ ꯆꯠꯊꯔꯛꯄꯗ ꯂꯩꯉꯥꯛꯁꯨ ꯌꯥꯎꯔꯕ꯭ꯔꯥ ꯍꯥꯏꯅ MP ꯑꯉꯣꯝꯆꯥ ꯕꯤꯃꯣꯜ ꯑꯀꯣꯏꯖꯝꯅ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ ꯇꯝꯊꯤꯕ ꯃꯈꯜꯒꯤ ꯃꯤꯍꯥꯠ ꯃꯤꯄꯨꯟ ꯆꯠꯊꯔꯛꯄꯗ ꯂꯩꯉꯥꯛꯅ ꯇꯨꯃꯤꯟꯅ ꯂꯩꯁꯤꯜꯂꯤꯕꯁꯤ ꯊꯧꯑꯣꯡ ꯑꯁꯤꯗ ꯂꯩꯉꯥꯛꯁꯨ ꯌꯥꯎꯁꯤꯜꯂꯕ꯭ꯔꯥ ꯍꯥꯏꯅ ꯏꯟꯅꯔ ꯃꯅꯤꯄꯨꯔ ꯄꯥꯔꯂꯤꯌꯥꯃꯦꯟꯠ ꯀꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤꯒꯤ MP ꯗꯥꯛꯇꯔ ꯑꯉꯣꯝꯆꯥ ꯕꯤꯃꯣꯜ ꯑꯀꯣꯏꯖꯝꯅ ꯐꯣꯡꯗꯣꯔꯛꯂꯦ ꯀꯨꯀꯤꯁꯤꯡꯅ ꯐꯥꯖꯤꯜꯂꯨꯔꯒ ꯊꯥꯗꯣꯔꯛꯈꯤꯕ ꯅꯥꯒꯥ ꯅꯨꯄꯤ 19ꯒꯤ ꯃꯅꯨꯡꯗ ꯍꯧꯖꯤꯛ ꯖꯦꯅꯤꯝꯁ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯌꯦꯡ ꯆꯠꯊꯔꯤꯕ ꯅꯨꯄꯤ 3ꯒꯤ ꯑꯅꯥꯕ ꯍꯪꯕ ꯂꯥꯛꯄꯒ ꯃꯔꯤ ꯂꯩꯅꯅ MP ꯕꯤꯃꯣꯜ ꯑꯀꯣꯏꯖꯝꯅ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯑꯅꯥꯕ ꯍꯪꯕ ꯂꯥꯛꯄꯒ ꯂꯣꯏꯅꯅ MP ꯕꯤꯃꯣꯜꯅ ꯍꯥꯏ ꯕꯥꯏꯕꯜꯗ ꯌꯥꯎꯔꯤꯕ ꯐꯖꯔꯕ ꯄꯥꯎꯇꯥꯛ ꯀꯌꯥ ꯈꯪꯅ ꯇꯝꯊꯤꯕ ꯃꯑꯣꯡꯗ ꯃꯤꯕꯨ ꯍꯦꯛꯇ ꯍꯥꯠꯇꯣꯛꯄ ꯉꯝꯂꯤꯕꯁꯤ ꯊꯃꯣꯏ ꯁꯦꯡꯅ ꯈ꯭ꯔꯤꯁꯇꯤꯌꯥꯟ ꯂꯥꯏꯅꯤꯡ ꯆꯠꯂꯤ ꯍꯥꯏꯒꯗꯧꯔꯤꯕ꯭ꯔꯥ ꯆꯤꯟꯗꯅ ꯖꯤꯁꯁ ꯈ꯭ꯔꯥꯏꯁ ꯍꯥꯏꯔꯒ ꯊꯕꯛꯅ ꯑꯣꯟꯅ ꯇꯩꯅꯕ ꯇꯧꯔꯕꯗꯤ ꯃꯗꯨꯒꯤ ꯋꯥꯌꯦꯜ ꯁꯣꯏꯗꯅ ꯐꯪꯒꯅꯤ ꯁꯥꯒꯤ ꯃꯇꯧ ꯇꯝꯂꯒ ꯑꯔꯥꯟꯕ ꯊꯧꯑꯣꯡꯀꯌꯥ ꯆꯠꯊꯔꯛꯂꯕꯗꯤ ꯂꯝꯗꯝ ꯑꯁꯤꯗ ꯑꯐꯕ ꯍꯥꯏꯕꯗꯨ ꯂꯩꯔꯣꯏ ꯍꯥꯏꯕ ꯄꯨꯟꯅ ꯈꯪꯃꯤꯟꯅꯕ ꯃꯊꯧ ꯇꯥꯏ ꯃꯔꯥꯜ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡ ꯆꯩꯔꯥꯛ ꯄꯤꯒꯗꯕꯅꯤ ꯀꯔꯤꯒꯨꯝꯕ ꯆꯩꯔꯥꯛ ꯄꯤꯕ ꯉꯝꯗ꯭ꯔꯕꯗꯤ ꯂꯩꯉꯥꯛꯁꯨ ꯇꯝꯊꯤꯕ ꯃꯈꯜꯒꯤ ꯃꯤꯍꯥꯠ ꯃꯤꯄꯨꯟ ꯆꯠꯊꯔꯤꯕ ꯑꯁꯤꯗ ꯌꯥꯎꯏ ꯍꯥꯏꯕ ꯇꯥꯕꯅꯤ ꯃꯔꯥꯜ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡ ꯂꯣꯠꯁꯤꯜꯂꯒ ꯊꯝꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ RTI ꯁꯦꯜ ꯇꯥꯟꯅꯕ ꯕꯤꯖꯤꯅꯦꯁ ꯑꯣꯏꯔꯛꯈ꯭ꯔꯦ ꯍꯥꯏꯅ SCꯅ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ ꯔꯥꯏꯠ ꯇꯨ ꯏꯟꯐꯣꯔꯃꯦꯁꯟ RTI ꯑꯦꯛꯇꯤꯚꯤꯖꯝꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯂꯩꯕꯥꯛ ꯑꯁꯤꯗ ꯑꯅꯧꯕ ꯁꯦꯜ ꯇꯥꯟꯅꯕ ꯕꯤꯖꯤꯅꯦꯁꯀꯤ ꯂꯝꯕꯤ ꯑꯃ ꯑꯣꯏꯔꯛꯈ꯭ꯔꯦ ꯍꯥꯏꯅ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯅꯨꯡꯅꯥꯡꯕ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ ꯄꯟꯕ ꯌꯥꯕꯗꯤ ꯔꯥꯏꯠ ꯇꯨ ꯏꯟꯐꯣꯔꯃꯦꯁꯟ RTI Act 2005 ꯑꯁꯤ ꯂꯩꯉꯥꯛ ꯁꯥꯁꯟꯗ ꯇ꯭ꯔꯥꯟꯁꯄꯔꯦꯟꯁꯤ ꯑꯣꯏꯅꯕ ꯑꯃꯗꯤ ꯃꯤꯆꯝ ꯃꯤꯌꯥꯝꯅ ꯍꯤꯔꯝ ꯑꯃꯒꯤ ꯃꯇꯥꯡꯗ ꯈꯪꯖꯕ ꯌꯥꯅꯕ ꯁꯦꯝꯂꯛꯈꯤꯕ ꯑꯦꯛ ꯑꯃꯅꯤ ꯑꯗꯨꯕꯨ ꯐꯖꯈ꯭ꯔꯕ ꯂꯩꯕꯥꯛꯀꯤ ꯀꯥꯟꯅꯒꯗꯕ RTI Act ꯑꯁꯤ ꯃꯤꯑꯣꯏ ꯈꯔꯅꯗꯤ ꯁꯦꯜ ꯇꯥꯟꯅꯕ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯛꯄꯗꯒꯤ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯀꯌꯥ ꯂꯦꯞꯄ ꯂꯩꯇꯅ ꯊꯣꯛꯍꯜꯂꯛꯈꯤꯕꯅꯤ ꯃꯅꯤꯄꯨꯔ ꯌꯥꯎꯅ ꯑꯇꯣꯞꯄ ꯁ꯭ꯇꯦꯠ ꯀꯌꯥꯗ ꯁꯨꯞꯅꯒꯤ RTI ꯊꯥꯕꯒꯤ ꯊꯕꯛ ꯇꯧꯗꯨꯅ ꯁꯦꯜ ꯇꯥꯟꯗꯨꯅ ꯍꯤꯡꯅꯕ ꯃꯤ ꯀꯌꯥ ꯌꯥꯎꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯂꯩꯔꯦ RTI Act ꯊꯥꯖꯤꯜꯂꯒ ꯄꯥꯎ ꯐꯥꯎꯅꯔꯕ ꯃꯇꯨꯡꯗ ꯑꯔꯥꯟꯕ ꯇꯧꯈꯤꯕ ꯑꯃꯗꯤ ꯇꯧꯔꯤꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯁꯦꯜꯗ ꯃꯇꯤꯛꯅꯔꯒ RTIꯒꯤ ꯄꯤꯐꯝ ꯊꯣꯛꯄ ꯏꯟꯐꯣꯔꯃꯦꯁꯟꯁꯤꯡ ꯄꯤꯗꯅ ꯌꯥꯁꯤꯟꯅꯕꯒꯤ ꯊꯕꯛ ꯀꯌꯥ ꯆꯠꯊꯔꯛꯈ꯭ꯔꯦ ꯍꯥꯏꯔꯤ ꯔꯤꯄꯣꯔꯠ ꯑꯁꯤꯒꯤ ꯃꯇꯨꯡꯏꯟꯅ ꯃꯁꯥꯒꯤ ꯑꯃꯗꯤ ꯀꯅꯥꯒꯨꯝꯕ ꯈꯔꯒꯤ ꯀꯥꯟꯅꯅꯕꯒꯤꯗꯃꯛ ꯂꯩꯉꯥꯛꯅ ꯆꯠꯊꯔꯤꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡꯗ ꯑꯇꯝꯅꯅ ꯑꯃꯗꯤ ꯃꯔꯝ ꯆꯥꯗꯅ ꯑꯌꯦꯠ ꯑꯄꯟ ꯄꯤꯅꯕꯒꯤꯗꯃꯛ RTI ꯊꯥꯕꯒꯤ ꯊꯕꯛꯁꯨ ꯆꯠꯊꯔꯝꯕ ꯀꯌꯥ ꯊꯦꯡꯅꯔꯦ ꯍꯥꯏꯔꯤ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯕꯗ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯊꯦꯡꯅꯈꯤꯕ RTIꯒ ꯃꯔꯤ ꯂꯩꯅꯕ ꯀꯦꯁ ꯑꯃꯗ RTI ꯑꯦꯛꯇꯤꯚꯤꯁꯠ ꯑꯃꯅ ꯄꯟꯖꯥꯕꯀꯤ ꯒꯨꯔꯗꯥꯁꯄꯨꯔ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯃꯗ ꯒꯚꯔꯟꯃꯦꯟꯠꯀꯤ ꯑꯣꯐꯤꯁꯔꯁꯤꯡꯅ ꯂꯝꯕꯤ ꯌꯥꯝꯅ ꯀꯟꯅ ꯁꯦꯝꯕꯒꯤ ꯊꯕꯛ चत्थरिबा अमगी matangda RTI थाजिलक्तुना lambi sembagi thabak thoramsingda chawna ayara pan piramkibane RTI activist Rakesh Kumar amadi mahaka loinaba miyoi kharna tharakhiba petition adubu cancel tawraduna Justice Sandeep Mehta amadi Bijoy Bisnoy gi bench na center gi senthang makhada
ꯁꯦꯝꯕ ꯂꯝꯕꯤ ꯌꯦꯡꯁꯤꯟꯕ ꯍꯥꯏꯕꯁꯤ ꯁꯦꯟꯇꯔꯅ ꯑꯗꯨꯃꯛ ꯇꯧꯖꯒꯗꯕꯅꯤ ꯍꯥꯏꯔꯤ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ RTI ꯑꯦꯛꯇꯤꯕꯤꯁ ꯑꯅꯤ ꯑꯗꯨꯅ ꯃꯔꯝ ꯆꯥꯗꯅ ꯂꯝꯕꯤ ꯁꯦꯝꯂꯤꯕ ꯋꯥꯀꯔꯁꯤꯡꯗꯁꯨ ꯑꯀꯤ ꯑꯈꯪ ꯄꯤꯔꯝꯕꯒꯤꯗꯃꯛ FIR ꯑꯃꯁꯨ ꯄꯥꯟꯗꯨꯅ ꯌꯦꯡꯁꯤꯟꯅꯕ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯑꯣꯔꯗꯔ ꯇꯧꯈ꯭ꯔꯦ ꯍꯥꯏꯔꯤ ꯄꯣꯔꯣꯝꯄꯥꯠ DC ꯔꯣꯗꯀꯤ ꯃꯅꯤꯄꯨꯔ ꯗꯥꯏꯔꯤ ꯃꯃꯥꯡ ꯐꯠꯇ ꯍꯥꯎꯗꯤ ꯍꯨꯟꯗꯣꯛꯐꯝ ꯑꯣꯏꯔꯦ ꯍꯥꯏꯔꯤ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯄꯣꯔꯣꯝꯄꯥꯠ DC ꯔꯣꯗꯇ ꯗꯤꯄꯨꯇꯤ ꯀꯃꯤꯁꯅꯔꯒꯤ ꯑꯣꯐꯤꯁ ꯃꯅꯥꯛ ꯅꯛꯅ ꯃꯅꯤꯄꯨꯔ ꯃꯤꯜꯛ ꯄ꯭ꯔꯣꯗ꯭ꯌꯨꯁꯔ ꯀꯣꯑꯣꯄꯔꯦꯇꯤꯚ ꯌꯨꯅꯤꯌꯟ ꯂꯤꯃꯤꯇꯦꯗꯅ ꯆꯂꯥꯏꯔꯤꯕ ꯃꯅꯤꯄꯨꯔ ꯗꯥꯏꯔꯤꯒꯤ ꯆꯪꯐꯝ ꯒꯦꯠ ꯃꯅꯥꯛꯇ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯐꯠꯇ ꯍꯥꯎꯗꯤ ꯑꯄꯨꯝ ꯑꯁꯥꯅꯆꯤꯡꯕꯒꯤ ꯍꯨꯟꯗꯣꯛꯐꯝ ꯑꯣꯏꯗꯨꯅ ꯂꯩꯔꯛꯄ ꯀꯨꯏꯔꯛꯂꯦ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯍꯦꯗꯀ꯭ꯋꯥꯔꯇꯔꯁꯨ ꯑꯣꯏꯔꯤꯕ ꯄꯣꯔꯣꯝꯄꯥꯠꯇ ꯂꯩꯕ ꯗꯤꯄꯨꯇꯤ ꯀꯃꯤꯁꯅꯔꯒꯤ ꯑꯣꯐꯤꯁꯇꯒꯤ ꯃꯤꯇꯔ 200 ꯇꯃꯛ ꯂꯥꯞꯅ ꯄꯣꯔꯣꯝꯄꯥꯠ DC ꯔꯣꯗꯀꯤ ꯃꯇꯥꯏꯗ ꯃꯅꯤꯄꯨꯔ ꯗꯥꯏꯔꯤ ꯍꯥꯏꯅ ꯈꯪꯅꯕ ꯌꯥꯝꯅ ꯍꯥꯏꯖꯤꯅꯤꯛ ꯑꯣꯏꯕ ꯃꯑꯣꯡꯗ ꯁꯪꯒꯣꯝ ꯑꯃꯁꯨꯡ ꯁꯪꯒꯣꯝꯅ ꯁꯥꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯆꯥꯅ ꯊꯛꯅꯕꯒꯤ ꯄꯣꯠꯂꯝ ꯀꯌꯥ ꯁꯥꯗꯨꯅ ꯄꯨꯊꯣꯛꯂꯤꯕ ꯁꯦꯟꯇ꯭ꯔꯦꯜ ꯗꯥꯏꯔꯤ ꯐꯥꯔꯝ ꯍꯥꯏꯅꯁꯨ ꯈꯪꯅꯔꯤꯕ ꯀꯝꯄ꯭ꯂꯦꯛꯁ ꯑꯁꯤꯒꯤ ꯒꯦꯠ ꯆꯪꯐꯝ ꯃꯅꯥꯛꯇ ꯃꯐꯝ ꯀꯌꯥꯗꯒꯤ ꯂꯥꯛꯄ ꯃꯤꯑꯣꯏꯁꯤꯡꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯐꯠꯇ ꯍꯥꯎꯗꯤꯁꯤꯡ ꯍꯨꯟꯗꯣꯛꯐꯝ ꯑꯣꯏꯔꯤ ꯑꯌꯨꯛ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯐꯠꯇ ꯍꯥꯎꯗꯤꯁꯤꯡ ꯍꯨꯟꯗꯣꯛꯇ꯭ꯔꯕꯁꯨ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯃꯤꯑꯣꯏ ꯀꯌꯥꯅ ꯑꯃꯣꯠꯄꯁꯤꯡ ꯕꯣꯔꯥ ꯈꯥꯎ ꯅꯠꯇ꯭ꯔꯒ ꯄ꯭ꯂꯥꯁꯇꯤꯛꯀꯤ ꯈꯥꯎꯁꯤꯡꯗ ꯍꯥꯞꯂꯒ ꯒꯥꯔꯤꯗ ꯄꯨꯗꯨꯅ ꯂꯥꯛꯂꯒ ꯍꯨꯟꯗꯣꯛꯂꯝꯕꯅꯤ ꯍꯥꯏꯔꯤ ꯃꯐꯝ ꯑꯗꯨꯗ ꯍꯨꯟꯗꯣꯛꯂꯤꯕ ꯑꯌꯥꯝꯕ ꯄꯣꯠꯂꯝꯁꯤꯡꯗꯤ ꯌꯦꯟ ꯑꯃꯁꯨꯡ ꯉꯥ ꯁꯦꯝꯈꯤꯕꯒꯤ ꯃꯀꯨ ꯌꯥꯎꯅ ꯃꯊꯤꯕꯣꯡ ꯃꯔꯤꯜ ꯐꯠꯇ ꯍꯥꯎꯗꯤꯁꯤꯡ ꯌꯨꯝꯒꯤ ꯐꯠꯇ ꯍꯥꯎꯗꯤ ꯑꯔꯦꯝ ꯑꯄꯥ ꯑꯄꯨꯝ ꯑꯁꯥꯁꯤꯡꯅꯤ ꯑꯁꯤꯒꯨꯝꯕ ꯐꯠꯇ ꯍꯥꯎꯗꯤ ꯌꯦꯟ ꯑꯃꯁꯨꯡ ꯉꯥꯅꯆꯤꯡꯕ ꯁꯦꯝꯈꯤꯕꯒꯤ ꯑꯔꯦꯝ ꯑꯄꯥꯁꯤꯡ ꯍꯨꯟꯗꯣꯛꯂꯤꯕ ꯃꯐꯝ ꯑꯁꯤ ꯐꯥꯎꯔꯒ ꯄꯣꯔꯣꯝꯄꯥꯠ DC ꯔꯣꯗ ꯂꯝꯕꯤꯗ ꯂꯥꯛꯄ ꯃꯤꯌꯥꯝꯗ ꯅꯝꯊꯤꯕ ꯃꯅꯝ ꯐꯥꯎꯍꯟꯕꯇ ꯅꯠꯇꯅ ꯂꯩꯅꯥ ꯇꯤꯟꯅꯥ ꯀꯌꯥ ꯄꯣꯛꯅꯕꯒꯤ ꯃꯆꯥꯛ ꯑꯣꯏꯍꯜꯂꯦ ꯀꯥꯂꯦꯟ ꯊꯥ ꯌꯧꯔꯛꯄꯒ ꯂꯣꯏꯅꯅ ꯌꯦꯟ ꯑꯃꯁꯨꯡ ꯉꯥ ꯁꯦꯝꯈꯤꯕꯒꯤ ꯅꯝꯊꯤꯕ ꯃꯅꯝꯒꯤ ꯑꯄꯨꯝ ꯑꯁꯥ ꯐꯠꯇ ꯍꯥꯎꯗꯤ ꯑꯗꯨꯗ ꯍꯌꯤꯡ ꯀꯌꯥꯁꯨ ꯇꯣꯡꯂꯤ ꯐꯠꯇ ꯍꯥꯎꯗꯤꯁꯤꯡ ꯑꯗꯨ ꯍꯨꯏ ꯀꯌꯥꯅ ꯂꯥꯛꯇꯨꯅ ꯆꯥꯁꯤꯟꯕ ꯑꯃꯁꯨꯡ ꯆꯦꯟꯊꯣꯔꯛꯇꯨꯅ ꯂꯝꯕꯤ ꯃꯌꯥꯏ ꯌꯧꯅ ꯆꯥꯏꯈꯥꯏꯕꯁꯨ ꯌꯥꯎꯔꯤ ꯐꯠꯇ ꯍꯥꯎꯗꯤ ꯑꯄꯨꯝ ꯑꯁꯥ ꯀꯌꯥ ꯑꯗꯨꯅ ꯂꯝꯕꯤ ꯑꯁꯤꯗ ꯆꯠꯂꯤꯕ ꯃꯤꯌꯥꯝꯗ ꯂꯩꯅꯥ ꯇꯤꯟꯅꯥ ꯀꯌꯥ ꯄꯣꯛꯍꯟꯅꯕꯒꯤ ꯃꯔꯝ ꯑꯣꯏꯍꯜꯂꯦ ꯃꯔꯝ ꯑꯁꯤꯅ ꯏꯝꯐꯥꯜ ꯏꯁꯀꯤ DC ꯌꯥꯎꯅ ꯄꯨꯟꯅ ꯗ꯭ꯔꯥꯏꯕ ꯆꯠꯊꯗꯨꯅ ꯑꯃꯣꯠꯄ ꯍꯨꯟꯗꯣꯛꯄ ꯊꯤꯡꯕꯒꯤ ꯊꯕꯛ ꯃꯃꯥꯡꯗ ꯇꯧꯈꯤꯕ ꯂꯩꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯍꯧꯈꯤꯕ ꯆꯍꯤ ꯑꯃꯅꯤ ꯑꯁꯤꯗ ꯃꯅꯤꯄꯨꯔ ꯗꯥꯏꯔꯤꯒꯤ ꯃꯃꯥꯡꯗ ꯃꯈꯥ ꯇꯥꯅ ꯐꯠꯇ ꯍꯥꯎꯗꯤ ꯍꯨꯟꯗꯣꯛꯄꯒꯤ ꯊꯕꯛ ꯑꯁꯤ ꯃꯈꯥ ꯆꯠꯊꯔꯛꯈꯤꯕꯅꯤ ꯍꯥꯏꯔꯤ ꯅꯤꯠ ꯊꯥꯒꯗꯕꯁꯤꯡ ꯎꯈ꯭ꯔꯨꯜ DCꯗ ꯔꯦꯖꯤꯁꯇꯥꯔ ꯇꯧꯅꯕ ꯈꯪꯍꯜꯂꯛꯂꯦ ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛꯇꯒꯤ ꯅꯤꯠ UG 2026 ꯔꯤ-ꯑꯦꯛꯖꯥꯃꯤꯅꯦꯁꯟꯗ ꯁꯔꯨꯛ ꯌꯥꯒꯗꯕ ꯀꯦꯟꯗꯤꯗꯦꯠꯁꯤꯡꯅ ꯑꯦꯛꯖꯥꯝ ꯊꯥꯕ ꯆꯠꯄꯗ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅꯕ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯅ ꯂꯧꯈꯠꯂꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯔꯦꯟꯖꯃꯦꯟꯠ ꯑꯁꯤꯗ ꯃꯄꯨꯡ ꯐꯥꯅꯕꯒꯤꯗꯃꯛ ꯎꯈ꯭ꯔꯨꯜꯒꯤ ꯗꯤꯄꯨꯇꯤ ꯀꯃꯤꯁꯅꯔꯗ ꯔꯦꯖꯤꯁꯇ꯭ꯔꯥꯔ ꯇꯧꯒꯗꯕꯅꯤ ꯍꯥꯏꯔꯤ ꯎꯈ꯭ꯔꯨꯜꯒꯤ ꯗꯤꯄꯨꯇꯤ ꯀꯃꯤꯁꯅꯔ ꯎꯐꯨꯂꯨꯔꯤ ꯆꯩꯇꯟꯌꯅ ꯊꯣꯛꯄ ꯆꯦꯔꯣꯜ ꯑꯃꯗ ꯀꯦꯟꯗꯤꯗꯦꯠꯁꯤꯡꯅ ꯑꯦꯛꯖꯥꯝ ꯑꯁꯤ ꯊꯥꯅꯕ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯔꯦꯟꯖꯃꯦꯟꯠ ꯃꯊꯧ ꯇꯥꯔꯕꯗꯤ ꯂꯥꯛꯂꯤꯕ ꯖꯨꯟ 18 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ DC ꯑꯣꯐꯤꯁ ꯎꯈ꯭ꯔꯨꯜꯗ ꯔꯤꯄꯣꯔꯠ ꯇꯧꯗꯨꯅ ꯔꯦꯖꯤꯁꯇꯥꯔ ꯇꯧꯒꯗꯕꯅꯤ ꯍꯥꯏꯔꯤ ꯃꯔꯤ ꯂꯩꯅꯕ ꯀꯦꯟꯗꯤꯗꯦꯠꯁꯤꯡꯅ DC ꯑꯣꯐꯤꯁ ꯎꯈ꯭ꯔꯨꯜꯒꯤ ꯐꯥꯔꯁꯠ ꯐ꯭ꯂꯣꯔꯗ ꯂꯩꯔꯤꯕ ꯔꯨꯝ ꯅꯝꯕꯔ 204ꯗ ꯔꯦꯖꯤꯁꯇꯥꯔ ꯇꯧꯒꯗꯕꯅꯤ ꯃꯁꯤꯒꯤꯗꯃꯛ ꯑꯣꯐꯤꯁꯤꯌꯦꯜ ꯑꯅꯤ ꯙꯔꯃꯆꯥꯟ ꯁꯤꯔꯣ 9612484514 ꯑꯃꯁꯨꯡ ꯗꯥꯏꯃꯟ ꯖꯥꯖꯣ 9612496524 ꯗꯤꯖꯤꯒꯅꯦꯠ ꯇꯧꯗꯨꯅ ꯊꯝꯂꯦ ꯍꯥꯏꯔꯤ ꯒꯕꯔꯅꯔ ꯍꯜꯂꯛꯈ꯭रे ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯗꯚꯥꯏꯖꯔ ꯑꯃꯁꯨꯡ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤꯅ ꯎꯅꯈ꯭रे ꯍꯥꯏꯔꯤ ꯊꯥ ꯑꯁꯤꯒꯤ 12ꯗ ꯗꯦꯜꯂꯤꯒꯤꯗꯃꯛ ꯏꯝꯐꯥꯜ ꯊꯥꯗꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯉꯔꯥꯡ ꯃꯐꯝ ꯑꯗꯨꯗ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯂꯒ ꯒꯕꯔꯅꯔ ꯑꯖꯣꯏ ꯀꯨꯃꯥꯔ ꯕꯥꯂꯥ ꯉꯔꯥꯡ ꯏꯝꯐꯥꯜꯗ ꯍꯜꯂꯛꯈ꯭रे ꯃꯍꯥꯛ ꯍꯜꯂꯛꯄꯒ ꯄꯟꯊꯗꯅ ꯃꯦ 3 2023ꯗꯒꯤ ꯃꯅꯤꯄꯨꯔꯒꯤ ꯇꯝꯊꯤꯔꯕ ꯂꯥꯟ ꯑꯁꯤ ꯍꯧꯔꯛꯈꯤꯕ ꯅꯨꯃꯤꯠꯀꯤ ꯊꯪꯅꯕ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯃꯦ 4 2023ꯗꯒꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯑꯦꯗꯚꯥꯏꯖꯔ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯣꯏꯅ ꯑꯦꯄꯣꯏꯟꯠꯃꯦꯟꯠ ꯄꯤꯗꯨꯅ ꯐꯝ ꯑꯁꯤ ꯄꯨꯔꯛꯂꯤꯕ ꯀꯨꯜꯗꯤꯞ ꯁꯤꯡ ꯑꯃꯁꯨꯡ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤ ꯗꯥꯛꯇꯔ ꯄꯨꯅꯤꯠ ꯀꯨꯃꯥꯔ ꯒꯣꯌꯦꯜꯅ ꯂꯣꯛ ꯕꯥꯕꯟꯗ ꯆꯪꯁꯤꯟꯗꯨꯅ ꯒꯕꯔꯅꯔꯒ ꯎꯅꯈ꯭रे ꯉꯔꯥꯡ ꯅꯨꯃꯤꯠ ꯌꯨꯡꯕ ꯃꯇꯨꯡ ꯄꯨꯡ 1:30 ꯈꯔ ꯍꯦꯜꯂꯛꯄꯗ ꯒꯕꯔꯅꯔ A.K. ꯕꯥꯂꯥꯅ ꯏꯝꯐꯥꯜꯒꯤ ꯂꯣꯛ ꯕꯥꯕꯟꯗ ꯊꯨꯡꯂꯈꯤ ꯃꯍꯥꯛ ꯊꯨꯡꯂꯕꯒ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯅꯨꯡꯊꯤꯜ ꯄꯨꯡ 4:30 ꯇꯥꯔꯛꯄꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯗꯚꯥꯏꯖꯔ ꯀꯨꯜꯗꯤꯞ ꯁꯤꯡ ꯂꯥꯛꯇꯨꯅ ꯃꯍꯥꯛꯀ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯈꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯗꯚꯥꯏꯖꯔꯅ ꯒꯕꯔꯅꯔꯗ ꯀꯔꯤ ꯀꯔꯝꯕ ꯋꯥꯐꯝ ꯄꯨꯊꯣꯛꯇꯨꯅ ꯄꯥꯎꯗꯝꯈꯤꯕꯒꯦ ꯑꯃꯁꯨꯡ ꯒꯕꯔꯅꯔꯒ ꯀꯔꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯅꯈꯤꯕꯒꯦ ꯍꯥꯏꯕꯗꯨꯗꯤ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯅ ꯈꯪꯕ ꯉꯝꯈꯤꯗꯦ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯗꯚꯥꯏꯖꯔꯅ ꯂꯣꯛ ꯕꯥꯕꯟꯗ ꯊꯨꯡꯂꯕ ꯃꯇꯨꯡ ꯄꯨꯡꯈꯥꯏꯃꯨꯛ ꯂꯩꯔꯒ ꯅꯨꯡꯊꯤꯜ ꯄꯨꯡ 5 ꯇꯥꯔꯛꯄꯗ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤ ꯗꯥꯛꯇꯔ ꯄꯨꯅꯤꯠ ꯀꯨꯃꯥꯔ ꯒꯣꯌꯦꯜꯁꯨ ꯂꯣꯛ ꯕꯥꯕꯟꯗ ꯂꯥꯛꯇꯨꯅ ꯒꯕꯔꯅꯔꯒ ꯎꯅꯈꯤ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤꯅꯁꯨ ꯒꯕꯔꯅꯔꯗ ꯀꯔꯤ ꯀꯔꯝꯕ ꯋꯥꯐꯝꯁꯤꯡ ꯄꯥꯎꯗꯝꯈꯤꯕꯒꯦ ꯑꯃꯁꯨꯡ ꯀꯔꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯅꯈꯤꯕꯒꯦ ꯍꯥꯏꯕꯗꯨꯁꯨ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕ ꯐꯥꯎꯕꯗ ꯂꯣꯛ ꯕꯥꯕꯟ ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠꯇꯒꯤ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯅ ꯐꯣꯡꯗꯣꯔꯛꯄ ꯂꯩꯈꯤꯗ꯭ꯔꯤ ꯊꯥꯖꯕ ꯌꯥꯕ ꯃꯐꯝꯗꯒꯤ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯗꯚꯥꯏꯖꯔ ꯑꯃꯁꯨꯡ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤꯅ ꯒꯕꯔꯅꯔꯒ ꯎꯅꯈꯤꯕꯁꯤ ꯍꯧꯖꯤꯛ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯑꯣꯏꯔꯤꯕ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯒꯤ ꯐꯤꯕꯝ ꯌꯥꯎꯅ ꯁ꯭ꯇꯦꯠ ꯑꯃꯁꯨꯡ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡꯅ ꯐꯤꯕꯝ ꯑꯁꯤꯕꯨ ꯂꯥꯛꯁꯤꯟꯅꯕ ꯂꯧꯈꯠꯂꯛꯂꯤꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡꯒꯤ ꯃꯇꯥꯡꯗ ꯑꯣꯏꯒꯅꯤ ꯊꯥꯖꯅꯔꯤ ꯄꯟꯕ ꯌꯥꯕꯗꯤ ꯅꯍꯥꯟ ꯒꯕꯔꯅꯔꯅ ꯑꯇꯣꯞꯄ ꯑꯣꯐꯤꯁꯤꯌꯦꯜ ꯑꯃꯠꯇ ꯌꯥꯎꯗꯅ ꯅ꯭ꯌꯨ ꯗꯦꯜꯂꯤꯗ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯅꯈꯤꯕꯒꯤ ꯃꯇꯥꯡꯗꯁꯨ ꯍꯣꯝ ꯃꯤꯅꯤꯁꯇ꯭ꯔꯤ ꯅꯠꯇ꯭ꯔꯒ ꯒꯕꯔꯅꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯋꯥꯐꯝ ꯑꯃꯠꯇ ꯐꯣꯡꯗꯣꯔꯛꯄ ꯂꯩꯇ꯭ꯔꯤꯕꯅꯤ
Mai toina motpana thawal gi miyam khudong chadaba mayoknare hairi maram chadana amadi load setting tawbagi mafam matam khanghandana ngahak laitana mai muthatpana thawal miyam da khudong chadaba mayokna hale haina thawal apunba lup talna phongdorakle lup sigi general secretary M Jiban Kumar gi sero sina hai nong sit leiba matam da tangai fadana ngahak mai muthatpana traga tangai fadaba mai sembagi line shutdown tawbada miyamna kari suwaraude district asida numidang khudingi mai ngahak laitana muthatpana maram oiraga hojik sanariba FIFA World Cup yengba phangdabana miyamna ningba kainare chakholakpagi matungina yum da miyamna sijinariba polamsing ayambana maigi mathau taba ngakta oirakle adubu mai chang naidabana maram oiraga khudong chadabasing imung khudimakta mayoknare mai laktabagi maram miyamna khangninglabsu complaint tawpham amadi complaint tawgadaba phone number miyamda khanghandabana khudong chadaba mayokna hale MSPDCL natraga MSPCL gi mari lenaba official singda hanglorbasu chapchaba pakhum phangde makoi masel thangjin aduna leide district administration na sumiyam na mai mambagi khudong sadaba mak na re haibasi maroiba official sing maphamsinda station tawraga leitabana khangbangam drai amarom da district sida mai thaleba consumer sing prepaid connection na ayambane consumer masana hana sel thiraga thaleba mai ngahak leitana muthat paibasi consumer sing gi hak matpane thawal miyana mai chang naidabana maram oiraga nariba khudong chadaba singa se kohannaba marilenaba singna miyeng athu matamda changbinaba su apel tawrakle Myanmar landmina Rakhine state ta nongthaktagi landaduna micham nipan houkhre Myanmar landmina Rakhine state ta leba saktogi miyamna khundaba mafam singda nongthaktagi bom thadaduna angang ama yauna miyoi nipan houkhre amasung tara tarena asopan nangkhre haina mafamdugi miyamna phongdorakre